ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯨꯟꯖꯥꯉꯥꯟꯕꯤ ꯑꯃꯁꯨꯡ ꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯅꯥꯃꯤꯀꯥ꯫ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯍꯔꯗꯒꯤ ꯀꯥ ꯍꯦꯟꯅ ꯃꯅꯨꯡ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯈꯨꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯇꯨꯡꯅꯐꯝ ꯑꯣꯏꯕ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯒꯤ ꯖꯒꯣꯏ ꯁꯥꯐꯝꯒꯤ ꯐꯝꯕꯥꯛ ꯑꯃꯒꯨꯝꯅ ꯅꯤꯡꯊꯤꯖꯩ꯫ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯆꯤꯡꯗꯨꯝ ꯃꯆꯥ ꯃꯆꯥ ꯀꯌꯥꯅ ꯁꯝꯕꯜ ꯑꯣꯏꯅ ꯀꯣꯏꯅ ꯉꯥꯛꯂꯤ꯫ ꯈꯨꯟ ꯑꯗꯨꯒꯤ ꯃꯌꯥꯏ ꯐꯥꯎꯅ ꯊꯦꯛꯅ ꯀꯣꯏꯅ ꯆꯦꯜꯂꯤꯕ ꯏꯪꯅ ꯂꯦꯝꯖꯕꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯄꯥꯜꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯒꯤ ꯍꯤꯡꯅꯅꯕꯒꯤ ꯍꯤꯔꯝ ꯀꯌꯥꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯤꯗꯨꯅ ꯇꯥꯡꯖꯐꯝ ꯂꯧꯔꯤ꯫ ꯃꯈꯜ ꯃꯈꯜꯒꯤ ꯎ ꯋꯥ ꯎꯔꯤ ꯋꯥꯔꯤ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯎꯃꯪ ꯑꯃꯁꯨꯡ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯊꯋꯥꯏ ꯄꯥꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯖꯤꯕ ꯀꯌꯥꯅ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯁꯪꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯂꯧꯐꯝꯁꯤꯡꯗꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯍꯤꯡꯅꯅꯕꯒꯤ ꯁꯤꯟꯊꯥ ꯑꯣꯏꯖꯔꯤ꯫ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯀꯌꯥꯅ ꯖꯨꯝ ꯖꯨꯝ ꯃꯍꯩ ꯌꯥꯟꯗꯨꯅ ꯂꯩꯁꯥ ꯇꯝꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨꯗ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤ꯫ ꯃꯈꯜ ꯀꯌꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯨꯔꯗ ꯈꯣꯡꯕ ꯎꯆꯦꯛ ꯀꯌꯥꯅ ꯑꯔꯥꯠ ꯑꯈꯝ ꯂꯩꯇꯅ ꯇꯥꯟꯊꯥ ꯆꯥꯅ ꯆꯥꯅ ꯈꯣꯡꯗꯨꯅ ꯁꯥꯔꯕ ꯅꯨꯡꯁꯥꯗ ꯁꯤꯟꯊꯥ ꯄꯥꯡꯂꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯤ꯫ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯥꯔꯤꯕ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯃꯤꯅꯨꯡꯁꯤ ꯂꯩ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯩ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯈꯨꯡꯒꯪꯅꯤ꯫ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯈꯨꯟꯖꯥꯉꯥꯟꯕꯤ ꯆꯍꯤ 14-15 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯈꯨꯟꯖꯥꯉꯥꯟꯕꯤꯁꯨ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛꯁꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯄꯨꯛꯆꯦꯜ ꯆꯥꯎꯏ ꯃꯔꯨ ꯑꯣꯏꯅ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯂꯨꯅ ꯇꯧꯖꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯄꯣꯛꯄ ꯃꯄꯨ ꯑꯗꯨ ꯃꯇꯝ ꯑꯃꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯊꯥꯏꯅꯒꯤ ꯑꯐꯥꯎꯕ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯃꯅꯥ ꯃꯁꯤꯡꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯨꯒꯤ ꯍꯩꯁꯤꯡꯕ ꯃꯒꯨꯟꯗꯨ ꯃꯥꯁꯨ ꯈꯨꯟꯖꯥꯉꯥꯟꯕꯤꯗꯁꯨ ꯆꯦꯜꯍꯧꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯈꯨꯟ ꯑꯗꯨꯗ ꯐꯪꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯃꯄꯨꯕꯣꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯈꯨꯟꯖꯥꯉꯥꯟꯕꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯟ ꯑꯗꯨꯗ ꯁꯍꯔꯗꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯁꯥ ꯅꯥꯟꯕ ꯀꯔꯕꯥꯔ ꯋꯥꯂꯥ ꯈꯔ ꯈꯨꯟ ꯑꯗꯨꯗ ꯂꯥꯛꯁꯤꯟꯗꯨꯅ ꯈꯨꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯟ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯝꯅꯅꯕ ꯂꯧꯁꯤꯟꯕ ꯂꯩꯁꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯩꯇꯕ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯖꯗꯕꯅ ꯃꯈꯣꯏꯒꯤ ꯈꯨꯟ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯗꯨꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯇꯨꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯈꯨꯟꯖꯥꯉꯥꯟꯕꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥ ꯎꯆꯦꯛ ꯈꯔꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯆꯍꯤ ꯂꯪꯒꯥ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯂꯒ ꯃꯃꯤꯠꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯈꯨꯝꯖꯤꯜꯂꯒ ꯀꯞꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯟꯖꯥꯉꯥꯟꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯅꯊꯟꯇ ꯑꯁꯨꯝ ꯀꯞꯅ ꯂꯩꯔꯤꯕ?" ꯅꯨꯄꯤ ꯃꯆꯥꯗꯨ ꯈꯨꯟꯖꯥꯉꯥꯟꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯒ ꯈꯨꯟꯖꯥꯉꯥꯟꯕꯤꯗ ꯌꯦꯡꯂꯒ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯔꯥꯞꯄ ꯁꯍꯔꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯤꯡꯁꯦ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯍꯟꯕꯒꯤ ꯂꯝꯕꯤ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯃꯨꯛ ꯍꯟꯅ ꯀꯞꯂꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨ ꯎꯕꯗ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, "ꯍꯩꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ ꯅꯪꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤꯌꯦ, ꯄꯥꯈꯠꯀꯅꯨꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯨꯎ ꯃꯄꯥꯗ ꯈꯦꯒꯥꯏꯗꯨꯅ
ꯏ ꯊꯣꯛꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯈꯨꯟꯖꯥꯉꯥꯟꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯈꯦꯒꯥꯏꯔꯕ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯅꯪꯒꯤ ꯈꯨꯎꯁꯦ ꯂꯣꯏꯅ ꯈꯦꯒꯥꯏꯔꯦ꯫ ꯏ ꯊꯣꯛꯑ ꯃꯥꯜꯂꯦ, ꯑꯩꯅꯦ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯒ ꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯏ ꯈꯛꯄ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ ꯃꯈꯨꯠꯇꯨ ꯁꯨꯔ ꯁꯨꯔ ꯅꯩꯔꯒ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯁꯣꯛꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯍꯥꯞꯄꯤꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯂꯩꯕ ꯈꯥꯎ ꯃꯆꯥꯗꯨꯗꯒꯤ ꯐꯤ ꯃꯆꯦꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯍꯤꯗꯥꯛ ꯍꯥꯞꯂꯕ ꯑꯁꯣꯛꯄ ꯑꯗꯨ ꯆꯦꯠꯅ ꯌꯦꯟꯁꯤꯟꯗꯨꯅ ꯀꯤꯁꯤꯟꯕꯤꯔꯦ꯫ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯑꯗꯨꯝꯅ ꯇꯧꯕꯤꯕ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯀꯞꯂꯝꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯈꯨꯟꯖꯥꯉꯥꯟꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯅꯪꯗꯤ ꯅꯊꯟꯇ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪ ꯀꯤꯗ꯭ꯔꯣ?" ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯃꯤꯡꯗꯤ ꯈꯨꯟꯖꯥꯉꯥꯟꯕꯤ ꯀꯧꯏ꯫ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯦ꯫ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯀꯅꯥꯕꯨ ꯀꯤꯗꯣꯏꯅꯣ? ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ?" ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯍꯪꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯑꯩꯒꯤ ꯃꯤꯡꯅ ꯆꯅꯨ ꯀꯧꯏ"꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯉꯥꯟꯕꯤ ꯑꯃꯗꯤ ꯆꯅꯨ ꯑꯃꯅ ꯑꯃꯕꯨ ꯁꯛ ꯇꯥꯛꯅꯗꯨꯅ ꯃꯔꯨꯞ ꯑꯣꯏꯁꯤ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯅꯨ ꯍꯣꯏꯅ ꯂꯩꯔꯤꯕ ꯐꯝ ꯑꯗꯨ ꯇꯝꯅ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯆꯅꯨꯕꯨ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯆꯅꯨꯒꯤ ꯂꯩꯐꯝ ꯌꯧꯔꯕꯗ ꯑꯅꯤꯗꯨ ꯍꯌꯦꯡ ꯑꯃꯨꯛ ꯐꯝ ꯑꯗꯨꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯗꯨꯅ ꯆꯅꯨꯁꯨ ꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯈꯨꯟꯖꯥꯉꯥꯟꯕꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯆꯅꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯆꯅꯨꯒꯤ ꯃꯃꯥꯅ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯥꯏ ꯆꯠꯂꯨꯒꯦ?" ꯆꯅꯨꯒꯤ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯆꯅꯨꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯑꯩ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯦ"꯫ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡꯗ ꯐꯤ ꯑꯃꯅ ꯀꯤꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩꯃ, ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯨꯟ ꯑꯁꯤꯒꯤ ꯆꯥꯎꯈꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒ ꯑꯣꯟꯁꯟꯅꯗꯅ ꯋꯥꯔꯤ ꯁꯥꯒꯅ ꯂꯣꯏꯅꯒꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ? ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯈꯣꯡꯗ ꯀꯤꯔꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣꯕ? ꯃꯁꯤ ꯃꯈꯣꯏꯅ ꯀꯤꯔꯛꯏꯕ ꯅꯠꯇ꯭ꯔꯣ?" ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯆꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯠꯇꯦ ꯏꯃꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯑꯁꯣꯛꯄꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯗꯅ ꯀꯤꯕꯤꯔꯛꯄꯅꯤ꯫ ꯑꯩꯅ ꯎꯃꯪꯗ ꯂꯝꯕꯤꯃꯥꯡꯗ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯑꯩꯕꯨ ꯐꯝ ꯑꯁꯤ ꯇꯥꯅ ꯊꯤꯟꯕꯤꯔꯛꯄꯅꯤ ꯏꯃꯥ"꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯃꯥꯗꯨ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ "ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯤꯗꯥꯛ ꯃꯍꯤ ꯆꯪꯗꯅꯅꯦ ꯁꯤꯕ ꯇꯥꯔꯦ꯫ ꯂꯧꯊꯣꯛꯎ ꯁꯠ-ꯁꯠ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯅꯨꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯉꯥꯟꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯈꯨꯟꯖꯥꯉꯥꯟꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯊꯦꯡꯅ ꯂꯥꯛꯄ ꯑꯗꯨꯗ ꯆꯅꯨꯅ ꯍꯪꯂꯛꯏ, "ꯀꯩꯒꯤꯅꯣ ꯊꯦꯡꯉꯤꯗꯤ?" ꯈꯨꯟꯖꯥꯉꯥꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, "ꯊꯕꯛ ꯑꯃ ꯂꯩꯗꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎꯅꯨꯀꯣ"꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗꯨ ꯅꯣꯡ ꯃꯪꯁꯤꯜꯂꯛꯇꯨꯅ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯏ꯫ ꯆꯅꯨ ꯑꯃꯗꯤ ꯈꯨꯟꯖꯥꯉꯥꯟꯕꯤ ꯐꯝ ꯑꯗꯨꯋꯥꯏꯗ ꯅꯣꯡ ꯊꯨꯞꯐꯝ ꯊꯤꯗꯨꯅ ꯆꯦꯜꯂꯛꯄꯗ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡ ꯑꯗꯨ ꯊꯨꯞꯇꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯑꯁꯨꯝ ꯂꯩꯔꯤꯉꯩꯗ ꯇꯟꯖꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯥꯡꯕꯣꯏ ꯀꯩꯕꯣꯏ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯍꯪꯅꯩ, "ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯂꯣ?" ꯑꯃꯨꯛꯁꯨ, ꯑꯩ ꯅꯠꯇꯤꯌꯦ"꯫ ꯑꯅꯤꯗꯣ ꯑꯗꯨꯝꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯌꯦꯡꯅꯩ꯫ ꯎꯔꯦ ꯁꯨꯔꯨꯡꯒꯤ ꯑꯃꯝꯕ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯔ ꯃꯤꯔ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯃꯤꯠ ꯀꯨꯝ ꯇꯧꯕ 5-6 ꯂꯩꯔꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯈꯔꯗꯤ ꯀꯤꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯆꯦꯟꯕꯗꯤ ꯑꯃꯠꯇ ꯆꯦꯟꯗꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯀꯩ ꯃꯆꯥ ꯑꯃ ꯊꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯈꯨꯟꯖꯥꯉꯥꯟꯕꯤꯅ, "ꯑꯦ, ꯑꯁꯤꯗꯤ ꯀꯩ ꯃꯆꯥꯅꯦ"꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯩ ꯃꯆꯥ ꯑꯅꯤ ꯑꯃꯒꯁꯨ ꯑꯃꯨꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨꯗꯤ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯀꯩ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯥꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯈꯨꯟꯖꯥꯉꯥꯟꯕꯤ, ꯄꯥꯏꯔꯨꯅꯨꯋꯣ, ꯀꯤꯖꯗ꯭ꯔꯣ ꯑꯃꯨꯛ? ꯀꯩꯗꯣ ꯆꯤꯛꯂꯛꯀꯅꯤꯌꯦ"꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯩ ꯃꯄꯤ ꯑꯗꯨꯁꯨ
surung manung adudagi ison sona thorai madu ubeda chanudi amukka hena kikre adubu khunjangan midu kaima piedugi makokta paibiduna yengi kaima pidu masado yama sagalami maduda khunjangan bina hairei sidi lahiu yamna kana hore he masidi hidak pizarabadi yararoi khunjangan bigi wafamduda chanu su hairei aikoi kaka amane anaba layengba yamna haiba ama laiye maga urusira khunjangan bi chanu gi waduda makha tarei ngaiko yani ba aini yengage ma asi haidana magi khawdagi tikon macha amaga sunana ba khonjei duga lauthораklami afam adwaidagi mana masingkra heklaga tikon macha atuda haplaga khonjei gum tawba duna suduna mahi lauraga kaima pi atuda pithaklami ngaihaki matungda kaima pi adu sagatlamba adu khara phare kaima cha hum aduga sanaduna tanja atuda chanuna hairei khunjangan bia nangdi hidak sembasu yamna hai aduga saw check pusune yamna nusina lunaga tawi ai sunangumna yam oiningi chanu gi watida khunjangan bi noklaga is nangsu asyam phari basidi ado hayeng su laksiko kai singsi yengu seba chanu suma khata rei lakse hayeng dine mogi machin jaksu ai purake asamna numitu ma haukre mathangi numitu su marup ani do haina khebagi matung ina asa thakara putuna kai singaduna leiriba surungadu tamna laktuna kai singadu machin jak bizari chanu na hairei khuna sida leiriba miyoi singse yamna phaingo adugane yamsu chame mabuksu loina phajane amaga sune yamna nushine loine saw check singsu ipun busina na leibusui khunjangan bina khomlei chume saw check upal wapal chingpan turel pumnamakse khunasigi amatoiba saktam takliba ngaktani makhoi loina makne aikhoi khunasigidi maroiba ngaktani somdana kamdauri chanugi mamadu machana pi laitaba juda kauduna koithi thiri phangba laktaba juda magi nupagi manakta laktuna hairei ho tari bro chanudo thiba khangje wari ngasai dagi nene thirise mapadu magi nupi wa juda makha tarei haima kadai chatkane hairamge aswaida sanadana leiram loidani henangbo nupi adana hairei leite aina thiba yaba thirabani khunasigi chawkhattaba miyoi singane onsinaganu punganu aina aina hajan hairabani masingangse tade pangchata sale nupi macha amaga sune pangloida loini masingangse mapadu makha tarei nupi macha haibu kanano ne he asamna nupi adana khunjangan mibu saktaktuna khunjangan begi yomda thiba laklami khunnaduda leiriba thengnaba miyoi khudingda chanubu ubra thengnabra haina hanglami kanana su khangi oi haiba hairaktre macha nupidu thiba phangmalaktabada mama adu khonjel thokna kappa horakle makhoi leigi chanupido soidna phadana puramani moi mapa icha to phangnera mamte thiriyo haiba nangbo aigi cha thomoina pharamani ye sahardagi lakpa miyoi singdu khunja singaduna leite hairabasu migi imungda changduna pochai okhaiba thengaiduna yum khudingi changduna thiba horakle makhogi matawaduda khunja sing sauba haunaragle tawriba matawaduda khunja amana sauna hairei kari neibungo nakhoina migi imung asida changka tawriba sing asibu aikhoina khangde leite ude hairabasimaktada angangni namachi amada sanaduna leirambasu pangya mayaribani khunjadagi wadada chanugi mapado yam usit thawaidana khumlaklami kari haiba noigi yum haiba noigi imung khaibam phamase noigi nateko aikoi gi oradabani aduga nakoina aigi janapi phakibani haujima khudak asida aigi jabu thorakadabani natrabadi khunnase ngasigi numit asida ina soidana amanga da soidna thokangani khunja mana ma khumlai ibungo aikoi khangde
ꯎꯃꯪꯗꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯊꯤꯔꯨꯗ ꯆꯠꯂꯣ ꯃꯥꯗꯨꯅ ꯀꯥꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯅꯣꯏꯅ ꯑꯩꯒꯤ ꯆꯥꯕ ꯊꯦꯝꯗꯨꯅ ꯐꯥꯈꯤꯕꯅꯦ ꯑꯩꯒꯤ ꯆꯥ ꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯂꯣꯏꯅ ꯑꯐꯕ ꯑꯣꯏꯔꯦ ꯈꯪꯉꯣ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄꯁꯤꯡ ꯑꯗꯨ ꯑꯉꯝ ꯇꯥꯟꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯝꯃꯤ ꯆꯨꯝꯅ ꯈꯠꯅ ꯆꯩꯅꯕꯇ ꯅꯠꯇꯅ ꯈꯨꯟ ꯑꯗꯨꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯊꯥꯕ ꯌꯥꯟꯈꯥꯏ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯎꯇꯨꯞ ꯋꯥꯇꯨꯞ ꯀꯌꯥ ꯄꯥꯏꯅꯗꯨꯅ ꯐꯨꯅꯕꯁꯨ ꯍꯧꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯕ ꯈꯨꯟꯖꯥꯉꯥꯟꯕꯤꯒ ꯆꯅꯨꯒꯁꯨ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯑꯀꯤꯕ ꯐꯪꯅꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯕꯗ ꯈꯨꯟꯖꯥꯉꯥꯟꯕꯤ ꯑꯃꯗꯤ ꯆꯅꯨ ꯉꯛꯅ ꯌꯦꯡꯅ ꯂꯦꯞꯅ ꯂꯩꯔꯝꯃꯤ ꯈꯨꯟꯖꯥꯉꯥꯟꯕꯤ ꯌꯦꯡꯕ ꯉꯝꯂꯛꯇꯗꯨꯅ ꯀꯞꯂꯒ ꯁꯨꯔꯨꯡ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯆꯅꯨꯁꯨ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯕꯗ ꯈꯨꯟꯖꯥꯉꯥꯟꯕꯤ ꯀꯞꯇꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯟ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕ ꯑꯩꯒꯤ ꯄꯨꯄꯨꯅ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯅ ꯆꯤꯛꯄ ꯁꯥꯟꯇꯤ ꯂꯩꯕ ꯐꯖꯕ ꯈꯨꯟꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯅ ꯀꯔꯤꯅꯣ ꯆꯅꯨꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯈꯨꯟꯖꯥꯉꯥꯟꯕꯤꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯗ ꯈꯨꯟ ꯑꯁꯤ ꯁꯦꯝꯒꯠꯂꯛꯄꯅꯤ ꯑꯗꯨꯒ ꯑꯁꯨꯛ ꯋꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯅ ꯁꯦꯝꯒꯠꯂꯛꯂꯤꯕ ꯑꯁꯤꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯄꯨꯝꯅꯃꯛ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯦ ꯈꯨꯟ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯐꯖꯕ ꯁꯛꯇꯝ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯃꯇꯪꯗ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯀꯞꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗු ꯀꯩꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯩ ꯃꯄꯤ ꯑꯗꯨ ꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯀꯩ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯖꯥꯉꯥꯟꯕꯤ ꯑꯃꯗꯤ ꯆꯅꯨꯁꯨ ꯀꯩ ꯃꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ ꯀꯩ ꯃꯄꯤ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯈꯨꯠꯊꯣꯛꯅꯗꯨꯅ ꯈꯟꯅꯔꯤꯕ ꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯩ ꯑꯗꯨ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯪꯗꯨꯅ ꯈꯣꯡꯂꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯇꯥꯟꯈꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯀꯩ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯠꯂꯥꯏ ꯊꯥꯗꯨꯅ ꯇꯥꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯩ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯈꯨꯟꯖꯥꯉꯥꯟꯕꯤ ꯑꯃꯗꯤ ꯆꯅꯨ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯍꯥꯏꯔꯛꯏ ꯂꯦꯞꯄꯣ ꯌꯥꯔꯦ ꯍꯦꯟꯃꯜꯂꯦ ꯈꯨꯟ ꯑꯁꯤꯒꯤ ꯁꯥ ꯎꯆꯦꯛꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯆꯅꯨꯁꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯅꯣ ꯏꯃꯥ ꯕꯕꯥ ꯅꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯆꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯆꯥꯅꯨꯄꯤ ꯆꯅꯨ ꯎꯔꯕꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯕꯒꯦ ꯃꯈꯣꯏꯅ ꯅꯪꯕꯨ ꯐꯥꯔꯤꯕ꯭ꯔꯥ ꯍꯥꯏꯌꯨ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯆꯅꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯕꯕꯥ ꯑꯩ ꯀꯅꯥꯅꯁꯨ ꯐꯥꯗꯤꯌꯦ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒ ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯖꯔꯤꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯈꯨꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯁꯨꯛ ꯐꯖꯕ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯃꯐꯝ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯃꯈꯟ ꯇꯥꯍꯟꯅꯤꯕ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯣꯛꯂꯛꯑꯣ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯑꯣ ꯏꯆꯥ ꯀꯩꯁꯤꯅ ꯁꯣꯏꯅ ꯆꯤꯛꯄ ꯇꯥꯔꯦ ꯆꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯄꯥ ꯄꯥꯋꯥ ꯀꯩ ꯑꯁꯤꯅ ꯑꯩꯕꯨ ꯆꯤꯛꯑꯣꯏꯌꯦ ꯀꯩ ꯑꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯑꯩꯕꯨ ꯁꯣꯛꯍꯜꯂꯣꯏ ꯃꯗꯨꯗꯒꯤꯗꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯔꯨꯞ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯗꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯨꯗ ꯆꯅꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯥ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯄꯨꯛꯆꯦꯜ ꯁꯦꯡꯏ ꯑꯩꯈꯣꯏꯒꯨꯝꯅ ꯀꯔꯥꯝ ꯆꯥꯎꯕ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯈꯔ ꯐꯪꯅꯅꯕ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯖꯔꯤꯕ ꯈꯨꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯕ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯈꯨꯝꯂꯛꯏ ꯆꯅꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ
ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯅꯅꯕꯅꯤ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯆꯅꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯨꯡꯒꯤ ꯐꯅꯅꯕ ꯑꯣꯏꯔꯕꯁꯨ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯖꯔꯤꯕ ꯈꯨꯟ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯐꯨꯅ ꯆꯩꯅꯕ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯩꯒꯤ ꯌꯨꯝꯗ ꯊꯥꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯅ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯣ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯥꯜꯂꯤꯕꯁꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯌꯨ ꯃꯌꯥꯝꯗꯣ ꯆꯅꯨꯒꯤ ꯋꯥꯗꯨꯗ ꯃꯀꯣꯛ ꯔꯤꯄꯤꯠ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯗꯨ ꯆꯅꯨꯒꯤ ꯋꯥꯗꯨꯗ ꯃꯀꯣꯛ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯏꯅ ꯂꯩꯅꯩ ꯆꯅꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯃꯔꯨꯞ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯀꯩ ꯃꯄꯤ ꯑꯁꯤꯕꯨ ꯂꯥꯌꯦꯡꯕꯤꯔꯤ ꯑꯩꯒꯤ ꯑꯁꯣꯛꯄꯕꯨꯁꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯎꯃꯪꯗ ꯆꯪꯗꯨꯅ ꯀꯩꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯩ ꯀꯩꯒꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏ ꯃꯥꯅ ꯅꯨꯡꯁꯤꯕ ꯎꯠꯂꯨꯕ ꯑꯗꯨꯅ ꯃꯤꯔꯣꯜ ꯊꯣꯛꯇꯕ ꯀꯩ ꯑꯁꯤ ꯐꯥꯎꯕ ꯈꯨꯟꯖꯥꯉꯥꯟꯕꯤꯅ ꯀꯞꯄ ꯎꯕꯗ ꯃꯐꯝ ꯑꯁꯤ ꯆꯠꯈꯤꯗꯨꯅ ꯈꯨꯟꯖꯥꯉꯥꯟꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯆꯅꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥ ꯌꯥꯖꯕꯒꯨꯝꯅ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯆꯅꯨꯒꯤ ꯃꯄꯥꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯅꯨꯒꯤ ꯃꯃꯥꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯄꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯃꯄꯥꯗꯨ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯈꯨꯝꯂꯛꯏ ꯃꯃꯥ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯁꯨꯝꯅ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥꯒꯤ ꯃꯔꯥ ꯃꯁꯥꯅ ꯈꯪꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯅꯨ ꯑꯃꯗꯤ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯟꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯔꯤꯗꯨ ꯃꯇꯝ ꯈꯔ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯦꯠꯄ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯅꯤꯗꯨ ꯀꯥꯏꯅꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯆꯅꯨꯅ ꯍꯥꯏꯔꯛꯏ ꯈꯨꯟꯖꯥꯉꯥꯟꯕꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯕꯗ ꯑꯩꯕꯨ ꯅꯪꯅ ꯑꯐꯕ ꯐꯖꯕ ꯂꯝꯕꯤ ꯀꯌꯥ ꯈꯨꯠꯁꯦ ꯄꯥꯏꯗꯨꯅ ꯂꯝꯖꯤꯡꯕꯤꯔꯦ ꯑꯩꯕꯨ ꯄꯨꯕꯤꯔꯦ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯈꯨꯟꯖꯥꯉꯥꯟꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯁꯤꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯅꯨꯒꯤ ꯃꯃꯥꯗꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯈꯨꯟꯖꯥꯉꯥꯟꯕꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯈꯨꯟꯖꯥꯉꯥꯟꯕꯤꯁꯨ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩ ꯀꯩꯁꯨ ꯈꯟꯖꯗꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯆꯅꯨꯒꯤ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯟ ꯑꯁꯤꯗ ꯆꯅꯨꯕꯨ ꯄꯨꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯗꯨꯅ ꯆꯅꯨꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯂꯣꯏꯅꯅ ꯁꯍꯔꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯈꯨꯟ ꯊꯥꯗꯣꯛꯇꯨꯅ ꯁꯍꯔꯗ ꯍꯟꯈ꯭ꯔꯦ ꯈꯨꯟꯖꯥꯉꯥꯟꯕꯤꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯆꯅꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯅꯨꯕꯨ ꯄꯨꯗꯨꯅ ꯈꯨꯟ ꯑꯗꯨꯗ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯈꯨꯟꯖꯥꯉꯥꯟꯕꯤꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯈꯨꯟ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ